ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯃꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯒꯗꯤ ꯃꯈꯣꯏꯁꯦ ꯃꯥꯡꯅ ꯂꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯑꯩꯅ ꯃꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯟꯅ ꯂꯧꯕ ꯌꯥꯏꯕ꯫ ꯅꯨꯄꯤꯒ ꯑꯃꯁꯨꯡ ꯅꯨꯄꯥꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯤꯅ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯒ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯂꯧꯅ ꯂꯩꯅꯕꯅꯦꯕ꯫ ꯑꯩꯈꯣꯏꯒꯤ 170 to 80% ꯁꯨꯃꯥꯏꯅ ꯇꯧꯒꯅꯦꯕ꯫ ꯑꯗꯨꯒ ꯈꯨꯟꯅꯥꯏꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯕꯨ ꯈꯪꯗꯦ ꯑꯃꯕꯨ ꯈꯪꯗꯦ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯂꯧꯅ ꯂꯩꯅꯒꯅꯦꯕ꯫ ꯃꯁꯤꯒꯤ ꯃꯤꯅꯤꯡ ꯆꯠꯁꯦ ꯍꯥꯏꯔꯛꯀꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯈꯨꯟꯗ ꯂꯩꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯒꯨꯟ ꯃꯁꯛ ꯈꯪꯉꯤꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯀꯦꯅ ꯃꯧꯔꯗꯨꯅ ꯁ꯭ꯇꯥꯏꯜ ꯇꯧꯔꯗꯨꯅ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝ ꯄꯥꯝꯖꯩꯕ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯄꯥꯟꯗ ꯂꯩꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯑꯣꯛꯇꯅ ꯈꯜꯂꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯑꯣꯛꯇꯕ ꯅꯠꯇꯦꯕ, ꯑꯐꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯩꯁꯤꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯄ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯥꯏꯟ ꯑꯁꯦ ꯀꯟꯚꯔꯠ ꯇꯧꯍꯜꯂꯤꯕ꯫ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯝ ꯈꯜꯂꯣꯏꯕ꯫ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯗ ꯂꯩꯕ ꯅꯨꯄꯤꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯈꯨꯟꯅꯥꯏꯗ ꯂꯩꯕ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯂꯗꯨꯅ ꯂꯧꯅ ꯂꯩꯅꯈꯤꯒꯅꯤꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖꯇ ꯂꯩꯕꯁꯤꯡꯁꯤꯅ ꯈꯨꯟꯅꯥꯏꯗ ꯂꯩꯕ ꯏꯆꯝ ꯆꯝꯖꯕꯁꯤꯡꯁꯦ ꯀꯌꯥ ꯄꯥꯝꯂꯣꯏꯕ꯫ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯀꯦꯅ ꯃꯧꯔꯗꯨꯅ ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯆꯥꯔꯣꯟ ꯐꯖ ꯐꯖꯕ ꯁꯦꯠꯂꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯗ꯭ꯔꯅꯦ? ꯃꯗꯨꯒꯨꯝꯕꯗꯣ ꯎꯕꯗ ꯉꯥꯎꯋꯦꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯁꯤꯗ ꯂꯤꯕꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯂꯩꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯋꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯨꯕ, ꯅꯨꯄꯤ ꯑꯃꯅ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯈꯥꯏꯅꯔꯦꯁꯨ ꯈꯜꯂꯁꯤꯕ꯫ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯗꯤ ꯃꯥꯁꯦ ꯃꯥꯡꯂꯦꯕ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯤꯕꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3-5 ꯂꯩꯅꯔꯒ ꯇꯣꯛꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯕꯗꯗꯤ ꯃꯤ ꯑꯃꯠꯇꯅ ꯉꯥꯡꯅꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯁꯦ ꯂꯤꯕꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯝꯕꯅꯤ ꯃꯥꯡꯂꯕꯅꯤꯒ ꯍꯥꯏꯗꯨꯅ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ 2 ꯃꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗ ꯀꯥꯏꯅꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯗꯤ ꯃꯧꯅꯤ, ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ, ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ꯫ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯂꯤꯕꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇ ꯆꯍꯤ 4-5 ꯂꯩꯕ ꯌꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ 2 ꯌꯨꯝ ꯄꯥꯜꯂꯒ ꯀꯥꯏꯅꯈꯤꯕ ꯑꯗꯨꯗ ꯃꯤꯡꯆꯠ ꯑꯃ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯀꯥꯏꯅꯔꯦꯕꯨ ꯈꯪꯗꯦ, ꯂꯩꯈꯤꯗ꯭ꯔꯦꯕꯨ ꯈꯪꯗꯦ, ꯃꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯅꯔꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯤꯖꯤꯀꯦꯜꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯤꯕꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯂꯩꯅꯔꯝꯂꯣꯏꯗꯕ꯭ꯔꯕ? ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅꯤꯀꯣ ꯃꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯒꯗꯤ ꯃꯤꯡꯆꯠ ꯑꯃꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝꯅ ꯃꯥꯡꯂꯦ ꯍꯥꯏꯅ ꯂꯧꯅꯩꯕ꯫ ꯇꯁꯦꯡꯅ ꯅꯈꯣꯏ ꯈꯟꯊꯗꯨꯅ ꯌꯦꯡꯕ, ꯂꯤꯕꯤꯡ ꯔꯤꯂꯦꯁꯟꯁꯤꯞꯇ ꯅꯪ ꯆꯍꯤ 5 ꯂꯩꯒꯦꯔꯥ 10 ꯂꯩꯒꯦꯔꯥ ꯃꯤ ꯀꯔꯤꯁꯨ ꯈꯟꯅꯔꯣꯏꯕ꯫ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯐꯥꯎꯕ, ꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯕ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯂꯩꯈꯤꯗꯕꯁꯨ ꯈꯪꯗꯦ, ꯀꯥꯏꯅꯈꯤꯕꯁꯨ ꯈꯪꯗꯦ, ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯅꯪ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯍꯧꯕ, ꯅꯪꯁꯦ ꯃꯧꯅꯤ, ꯌꯨꯝ ꯄꯥꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯒꯅꯤꯕ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯅꯤꯡꯉꯥꯏꯅꯤꯕ, ꯈꯟꯊꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯕ꯫ So guys, thank you so much. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯥꯛꯀꯗꯕ ꯃꯇꯝꯗꯁꯨ ꯐꯖꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯄꯤꯕꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯕꯗ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯍꯥꯞꯄꯤ꯫ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫